Ngasisu mayamgi tamakta hoi entertainment YouTube channel anauba asengba thokiba thohaningdaba thodok amagi wari puduna lakchari mayamgi mafamda wari toina thagat phangamjadre thabak khara chenmana maram oiraga masigi damakta waro bidnaba haijari ngasidagi wari asi khara toina thagat phangamnaba mayamgi damakta honajarake mayamnasu channel asibu nungsibiduna like share comment amadi subscribe tawbiduna support utpiramu adudi mayam wari asi matau karapna thokibano haiba mayam puna taminaduna khangminasi Uttar Pradesh ki Meerut SSP office ama lai hariba mafam asida ayama matamda khanani nabagi program ama thami mafam adugi khunja singnasu makhoigi apen penda phongdoknabagi tanja ama pirami khunja singi apen penda adubu munna taraba matungda thodok adubu nainaduna resolve tawnaba hotnarami asumna 7 November 2024 Sagolsengi numita khanani nabagi thabak ama SSP office ta tawribani matam aduda tawrala circle officer gi manakta miyoi ama changlaktuna hairami mamang chahida thodok ama thoki maduda mastermind oina tawriba adugi manungda mahaksu amani hairami aduga matam khara jail dasu lairure hojikmaki oina belda thoktuna mapanda lairabani adubu numit asimadi mahak masamak laktuna case adugi matangda haidokpa lakhibani hariba thodok adu mafam adugi yamlaba miyamna khangnarami yamna chawba thodok ama oirami maru oina court ki lawyer singnasu pendaba kaya ama phongdoknaki thodok adu nupi amagini adu khagnatana nupi adu lawyer amasu oiribani Nupa asina hairiba thodok asigi matangda aronba wari kaya ama haidorakpadagi police investigation tawduna loikraba case adubu amukna hongnana wahang kaya ama hangli makoina case asibu matau karana loisinkribano nupa asina hairakpada case aduda main oina mastermind asi mahagnate atopa miyoi ama lay hairami hairiba wa adu tabada circle officer na hanglami nangna hariba mayam asi asengba achumbara nangonda hariba sing asigi evidence oiba yaba kari karamba posek laibano haina hanglami miyoi asigi mafamda call details call recording amadi CCTV footage sing loinamak lairami aduga miyoi asina case asida witness oina wangang kiba miyoi amasu oirami hariba wari sing adu tabada circle officer dasu angakpa ama oirami asumna khudakta hariba pau asi SSP da pau pirami adugi matungda ASP level da case asibu thidoknaba tawrami hariba case asi hanana loikraba case amani masida chenariba miyoising asi phakhrabani adubu itha thajadana case asibu anauba wari amaga thoraktuna amukka hanna thijinba tarami hariba thodok asi matau karamna thokibano haiba wari asi taminaduna khangminasi wari asi tahanjaba matamda soiki langkiba yaurabasu tabiribasingna ngakpinaba haijari Uttar Pradesh ki Meerut district ki manung chana laiba transport nagar gi police station na konba mafam amadani mafam asida petrol pump ama lay hariba petrol pump asigi maningda New Mela colony ama lay hariba mafam asida chahi 35 surabi nupi ama lairami mamingna Anjali Gartni mahak asi lawyer amani mahakna Meerut ki district court ta practice tawkhibani hariba yum asida mahak mathanda laibani 7 June 2023 gi ayuki matamni chawrakna pung taruk makhai adwaidani Anjalina yumdagi sangom hamnaba partin puduna thoroklami hariba asi Anjali gi nuti numit khudingi routine ama oiribani mahakna nuti numit khudingi mahakna leiriba yum aduga naknena leiba dairy farm amadagi sangom lawba chatlami asumna Anjalina gate hangduna leiringai lekai adwaida leiba miyoisingna makhol ahoba ama tarami hariba makhol asi kanagumana bomla thaba natragana transformer pongkhaibagi makhol oirangoni haina khanarambani laikai adugi miyoisingna mapanda thoraktuna yengnarami matam aduda Anjalina leimaida taduna leiramba uramki ishu teramki hariba adu ubada laikai gi miyoinasu kari tawrabano haiba khalami kanagumba miyoina Anjalida nomaina kaptuna hatkibani laikai gi miyoisingna thorakpada numai kaplamniba mifata singdudi chenkhirami asumna laikai gi miyoisingna police ta call tawrami ngahak lerba matung TB Nagar police laktuna yengchilami
aduga Anjali bu hospital da pukhatlami Anjali di nungmai kakpham mafam aduda sikhrabani hospital yaubadasu doctor na official oina sire hairami thodok asi Anjali gi gate ki manakta thokhibani Anjali na gate su hangma nang hodabani mafam asi miyoi yamna taba mafam amani adubu thodok thokhibagi matam aduda miyoi kana amatana uhodaba leiramdaba witness oiba yaba miyoi kana amata uhodaba asini mifatta sing adu kanano haiba khangmangamdana leirami adubu siriba nupi asi lawyer amasu oiribani maram asina mari leinaba authority na wahang kaya ama hanglami police nasu tongan ba team khaidoktuna case asigi matangda thijinba horami case asi thijinbada high rank da leiba police nasu thijilibani horokpadagi hauna police na khanglami mihat asi huran baga mari leinadi haiba Anjali bu haliba asi Anjali ga nungainadaba leibadagi Anjali bu hatkibani haiba jingnarami Anjali na miyoi kharaga nungainadaba leibadagi hatkiba oigani asumna police na lekai gi miyoi singda wahang pahong tauba horami matam aduda Anjali asi hanana yum palaga divorce tawraga leibani haiba khanglamki mahaki manembok singi miyoi singasu marai khara taunarami thodok asigi matangda police na mahaki yungi miyoi singda pau pirami Anjali gi mama mapa mari mata sing asi mirat ki naujanti kauba mafam amada leiribani yungi miyoi singna pau phangmadagi Anjali gi manakta laklami matam aduda Anjali gi hakchang asi mortuary da leiribani mortuary da leiriba Anjali gi hakchang urubada thawai nungaitana kappa lau khongba tawrami police na Anjali gi mama mapa da Anjali gi matangda wahang khara tawrami matam aduda makoina Anjali haliba asi Anjali gi nupagi yungi miyoi singna oigani haina hairami mahaki manempok Sarla Devi makubok Bawan Gupta aduga Anjali gi nupa Nitin Guptani makoina Anjali da chahi tare nipandagi ot naiba tawrokhibani maram adudagi chahi ahungi mamangda Anjali na Nitin Gupta ga khainakibani aduga New Mela colony da leirakhibani matam adudagi makoigi manempokki yungi miyoi singa lapthokna leirakhibani nupagi yungi miyoi singa pau phaunaramkhide adubu mahaki mama mapagi yumda chathok chasin tawduna leirami asumna Anjali gi mane makogi mathakta FIR amasu pangkhatlami maduda magi nupa Nitin Gupta gi mingsu yaurami hairiba thodoksing asigi matangda newspaper singda yauropadagi lawyer kaya ama thoraktuna makoigi thabak leptuna Anjali gi misi adubu nungaitaba phongdokpaga lobinana SP office ta chatuna Anjali gi mihat adubu puthoknaba taksilami asumna police ne control tawduna misi asigi matangda kupna thijinba horami police ki technical team amana Anjali gi yumda thamliba CCTV footage sing yengba horami aduga team amana Anjali gi hanagi nupagi yum TV nagarda chalami 7 June 2023 da Pawan Gupta bu police na magi tukandagi phaduna police station da puraklaga wahang pahong tawrami aduga mahaki nupi amadi machanupa asi machanupi gi yumda leiribani makoina Anjali misi asigi matangda karishu mari leinati hairami Pawan Gupta na police da hairakpagi matung ina thodok thokiba namit asida miyoi amana magi tukanda laktuna mamau nupi asibu sakhangdaba miyoi na nomaina kaplamle haina pau tamlakhibadagi khangkhibani asumna leiringaida mahakpu police na laktuna phakhibani Pawan Gupta gi matung ina Anjali asigi yegnaba asi miyoi yamna yami mahakna miyoi kunthra dagina neipu muki case pairibani maram asina miyam sing adugi marakta ama hekta oiramba yai hairami aduga gunda haibadi gangster gasu mari leinai aduda natana Pawan Gupta gi dukandasu gunda tharaktuna mabu phuba chaiba tawgibasu lei aduga dukan gi shelter dasu kawba thinba tatana tawi hairami Anjali na divorce tawgiba matamda Nitin Gupta gi dukan manga su mana lokhi hairami hairiba dukan sing adugi thagi bharasu mana loribani aduga amana Anjali na leiriba yum asi Pawan Gupta haibadi makupoki yumda leiribani hairiba yum asisu atoppa miyoida yon khrabani adubu Anjali na nafu hapu tawduna yum aduda leisinkhibani yum adugi che changsu Anjali gi mafamda leikibani piu hairurabasu pikhidabani Anjali gi mane makunasu Anjali gi mathakta FIR kaya amasu file tawkiba leirabani haujisu court kanaribani Anjali ga makoiga karisu mari leinade arembada makoida ayetpa pibani hairamki
पुलिसना मने मकु खकी वा नतबा अतोपा अंजलिना करी करम्बा मियोगी केस पाइरमबगे हाइना येंगबा थिगतबा हौरमी अदु खक नतना अंजलिगी हौख्रबा पुंसी वारी कया अमसु खगनबा थिजिनबा हौरमी असुमना अमुक अंजलिगी ममा मपादा अंजलिगी मतांगदा हंगलमी मखोगी ममा मपाना हाइरकबगी मतुंग इना अंजलि असी यामना फबा इंग तपचबी नुपी अमनी करीसु नतबा अमगिदमक महागना मियोय कना अमतगा येकनबा थमलोय अदुगा महागना लॉयर ओइबा पाउंखिबसु नते हाइरमी अंजलिगी मबुंगना हाइरकबगी मतुंग इना मखोय असी हाना खुरजादा लेरमी अंजलिना मफम अदुदगी लाइरिक तंबा हौरखिबनी महाग असी लाइरिक लाइसु यामना फबा अमा ओइरमी महागना क्लास 10 12 ग्रेजुएशन फाउबा रेंगदा लाखिबा अफबा स्टूडेंट अमा ओइरखी महागना इकोनॉमिक्स ता एमए तौरंकी मदुदसु मार्क वांगना लाक्लंकी मखाताना इकोनॉमिक्स ता पीएचडी तौखिबनी 2009 दा अंजलिगी मपा जयप्रकाशना मिरुट की चक्रदी बिहारदा युम होंगलमी मफम अदुदा अंजलिगी मपाना स्टील की कोलिकी दुकान तौरमी मदुदा खर मखै कानरमी 2012 दा अंजलि असी नितिन गुप्ता लुहोंखिबनी नितिन गुप्ता असी MBA ग्रेजुएट नि महागना दिल्ली की कंपनी अमदा थबक तौबनी रिपोर्ट खरगी मतुंग इना नितिन गुप्ता असी CA की दिल्ली दा प्रैक्टिस सु तौरमी हाइरी अंजलिगा लुहोंगलबा मतुंग मतम खरा मखोय नुंगसी चानना लेरमी अदुगा मतम खरा लेरगा नितिनना थबक तोकलदुना युमदा फमदुना लेरमखिबनी असुमना करी वहौदगिनो खंगदना नितिनना मागी नुपी अंजलिदा फुबा जैबा ओटपनैबा हौरमी हाइरिबा मदुदसु नितिनगी ममासु यारोंकी 2015 फाउबदी अंजलिना हाइरिबा ओटपनैबा फुबा जैबा अदुबु खांगदुना लेरमकी मतम अदुदा अंजलि असी मिरोलमी अदुबु मागी नुपाना फुबा चैबा तौबदगी मिरोलिबा अंगांग अदुदा सोक्तुना अंगांग अदुबु लौथोकपा तारमकी अदुगी मतुंगदगी अंजलिना डाइवोर्स तौनबा लेपखिबनी असुमना ट्रायल होबदगी माना युम थादोक्तुना हापुरदा लैबा संस्कृत विद्यालयदा ओजा ओइना अंगांग सिंगबु ताकपिरमी हौजिक्ति महाकी पुंसी असी यामना चावना अहोंगबा अमा ओइरमी हारिबा मतम असिदा अंजलिगी मने मकु होइना अंजलि अमदी मखोयगी युंगी मियोयसिंगदा ओइदबा मिनमगी मथक्ता केस अमा फाइल तौरमी दुकान मंगा लौरबा फाउबा डाइवोर्स तौसी हाइबदा यादे हाइदुना केस फाइल अमा तौरमी मदुना मरम ओइरगा अंजलिगी मबुंग अमदी मपाना जेल लैबा तारमी मतम अदुदा अंजलिना लो तमनबगी वखल लाखिबनी अदु ओइरबदी मसाना मसाबु ngaktokpa ngamlagani khanjiramki अंजलिना चही क्या चंगदुना LLB तौर मतुंगदा LLM तौरंकी अलाहाबाद हाईकोर्ट दा रजिस्ट्रेशन तौर मतुंग मिरट बार एसोसिएशन की मेंबर अमा ओइरमी अदुगा मिरट की सेशन कोर्टा प्रैक्टिस तौबा हौरमी अंजलिना लैरिबा युम असिकी मतांगदसु मरै तौनरिबनी युम असी मगुपोकना अतोपा मियोइदा योनखरबनी अदुबु अंजलिना युम अदुबु होंदोक्तना माना लैसिलंबनी अंजलिना हाइबगी मतुंग इना युम अदु अंजलिगी युमनी हाइरंकी मगुपोकना तौसिनादुना मखोगी ममिंग पानखिबनी पुलिसना मखाताना थिजिनबदा खंगमंगमलमी मदुदी थोदोक थोत्रिंगगी निमित कुनिमुकी ममांगदा अंजलिना मिरुटकी आईजीदा लेटर अमा इरमी मदुगी वारोलदा महाकी मकुबोक पवन कुप्तना 17 मेगी नुमिदांग वाइरमदा सखंगदब मियोय अनि पुरक्तुना युम अदुबु येंहलमी हाइरिबसिंग अदु अंजलिना चिंगनरमी मागी मफमदा करिगुम्बा फतब थबक अमा तौरक्प याय हाइदुना करिगुम्बा अंजलिना फतनुंगदा थोक्लबदी मदुगी ताइता मागी मकुबोक पवन कुप्ता अमदी मागी नुपा अमदी मागी मनेमपोकसिंगना पुगदबनी हाइना लेटर अदुदा इरमी मखाताना लेटर अदुदा हाइरमी मागी मकुबोक पवन कुप्तना अंजलिना थबक चटप मतमदा अंजलिगी मतुंगदा कोइन इनदुना लेरमी अदुदा नतना मांगोंदा फतबा वहाई कया सिजिनदुना हाइरमी अंजलिना टेम्पोदा चटप मतमदा पवन कुप्तना मागी गारी मचादा तोंगदुना कोइन इनबगी वीडियोसु अंजलिना नमहौवी टेक्निकल टीमना थिजिनबदा CCTV फुटेज अमा फंगलमी थोदोक थोको मतमदा स्कूटी अमा उरमी स्कूटी अदुदा सखंगदबा मियोय अनि तोंगलमी थौरिबा मियोय अदुना मास्क उबलमी अदुगा मनिंगदा तोंगलिबा अदुना रुमालना माइ कुबलमी अदुगा बेग अमसु यालमी पुलिसना हाइरिबा मियोय अनि असिदा चिंगनबा लेरमी अंजलि असी मखोय अनिना हातपा ओइरमगनी थोदोक थोखिबा अदुगा मतम चप चानबा मतम अमा ओइरमी अदुगा मियोय अनि असी सक्सु फजना खंगद्रिबनी अदुगा स्कूटी की रजिस्ट्रेशन नंबर सु फजना मयेक सेंगना उरमदे अदुगा मखोयने करम्बा फिरोल सेलकपा अदुगा स्कूटी की करी करम्बा मचुनो हाइबा खंगलबनी CCTV की मतेंग लौदुना CCTV लैबा लंबी खुदिंगी फुटेज लौथोक्तुना येंगबा हौरमी
ꯃꯤꯍꯥꯟ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯄꯥꯡꯊꯣꯛꯂꯕ ꯃꯤꯑꯣꯏ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯟꯖꯂꯤꯅ ꯀꯦꯁ ꯂꯦꯞꯄꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯃꯗꯨꯗ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯃꯤꯡ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯑꯟꯖꯂꯤꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁꯨ ꯆꯦꯛ ꯇꯧꯔꯝꯃꯤ, ꯃꯗꯨꯗꯁꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯍꯥꯏꯕꯗꯤ ꯑꯟꯖꯂꯤꯅ ꯀꯦꯁ ꯂꯦꯞꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨꯗꯤ ꯃꯤꯔꯠꯀꯤ ꯔꯇꯟ ꯅꯒꯔ ꯚꯣꯂꯥ ꯔꯣꯗ ꯅꯤꯕꯥꯁꯤꯗ ꯂꯩꯕ ꯕꯤꯜꯗꯔ ꯁꯨꯔꯦꯁ ꯚꯥꯇꯤ, ꯄ꯭ꯔꯦꯝ ꯕꯤꯍꯥꯔ ꯃꯥꯙꯕꯄꯨꯔꯝꯗ ꯂꯩꯕ ꯕꯦꯀꯔꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯌꯥꯁꯄꯥꯜ ꯁꯤꯡ, ꯑꯗꯨꯒ ꯑꯃꯅ ꯃꯤꯔꯠꯀꯤ ꯇꯤꯄꯤ ꯅꯒꯔꯗ ꯂꯩꯕ ꯅꯤꯔꯖ ꯁꯔꯃꯅꯤ꯫ ꯅꯤꯔꯖ ꯁꯔꯃ ꯑꯁꯤ ꯑꯣꯛꯁꯟꯗ ꯂꯧꯕ ꯒꯥꯔꯤꯁꯤꯡꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯅ ꯕ꯭ꯌꯨꯇꯤꯁꯤꯌꯟꯅꯤ꯫ ꯅꯤꯔꯖꯀ ꯑꯟꯖꯂꯤꯒ ꯍꯥꯟꯅꯗꯒꯤ ꯁꯛ ꯈꯪꯅꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯥꯏ ꯆꯥꯟꯅꯗꯕ, ꯇꯤꯟꯅꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯟꯖꯂꯤꯒꯤ ꯃꯀꯨꯕꯣꯛ ꯄꯋꯟ ꯁꯤꯡꯅ ꯌꯨꯝ ꯌꯣꯟꯈꯤꯕ ꯑꯁꯤ ꯁꯨꯔꯦꯁ ꯚꯥꯇꯤ, ꯌꯥꯁꯄꯥꯜ ꯁꯤꯡ, ꯑꯗꯨꯒ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯗꯤꯞ ꯁꯔꯃꯗꯅꯤ꯫ ꯃꯤꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤ ꯀꯔꯣꯔꯣꯝ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯄꯋꯟ ꯁꯤꯡꯅ ꯁꯨꯞꯅꯗꯒꯤ ꯂꯥꯈ ꯲꯸ꯗ ꯌꯣꯟꯈꯤꯕꯅꯤ꯫ ꯏꯃꯨꯡꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯗꯒꯤ ꯀꯔꯣꯔꯣꯝꯒꯤ ꯌꯨꯝ ꯑꯣꯏꯒꯗꯕ ꯑꯁꯤ ꯁꯨꯞꯅꯗꯒꯤ ꯂꯥꯈ 29ꯗ ꯌꯣꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯌꯣꯜꯂꯤꯕ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯛ ꯍꯣꯡꯅ ꯀꯔꯤꯁꯨ ꯌꯣꯜꯂꯝꯂꯣꯏ꯫ ꯌꯨꯝ ꯂꯩꯔꯕ ꯃꯇꯨꯡ ꯁꯨꯔꯦꯁ ꯑꯃꯗꯤ ꯌꯥꯁꯄꯥꯜ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯟꯅꯗꯨꯅ ꯑꯟꯖꯂꯤꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯁꯨꯔꯦꯁꯅ ꯁꯔꯥꯟꯄꯨꯔ ꯄꯨꯂꯤꯁꯇ ꯇꯥꯟꯅꯗꯨꯅ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯑꯟꯖꯂꯤꯒꯤ ꯃꯊꯛꯇ FIR ꯑꯃ ꯏꯈꯠꯈꯤꯕꯅꯤ꯫ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯑꯟꯖꯂꯤꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ, ꯀꯣꯟꯅ ꯍꯥꯏꯔꯤꯕ FIR ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯦꯡꯕ ꯈꯪꯂꯛꯄꯗꯒꯤ ꯁꯔꯥꯟꯄꯨꯔꯒꯤ SIꯁꯨ ꯁꯁꯄꯦꯟ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯟꯖꯂꯤꯅ ꯇꯥꯠꯀꯥꯜꯒꯤ SSPꯗ ꯁꯨꯔꯦꯁ, ꯌꯥꯁꯄꯥꯜ ꯑꯃꯗꯤ ꯃꯤꯑꯣꯏ 5ꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯝꯃꯤ, ꯃꯗꯨꯗ ꯃꯈꯣꯏ ꯖꯦꯜ ꯆꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯑꯟꯖꯂꯤꯅ ꯌꯨꯝ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯡꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯅꯤꯔꯖꯇꯁꯨ FIR 4-5 ꯐꯥꯏꯜ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯟꯖꯂꯤꯒꯤ ꯐꯦꯁꯕꯨꯛ ꯋꯥꯜꯗ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯁꯠ ꯇꯧꯔꯨꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯇꯠꯇꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤꯁꯨ ꯐꯪꯗꯕꯗꯒꯤ ꯄꯋꯟ ꯁꯤꯡꯕꯨ ꯀ꯭ꯂꯤꯟ ꯆꯤꯠ ꯄꯤꯗꯨꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁꯅ ꯑꯟꯖꯂꯤꯒꯤ ꯃꯅꯦꯝ ꯃꯀꯨ, ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯄꯨꯂꯤꯁꯀꯤ ꯔꯥꯗꯥꯔꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯨꯔꯦꯁ, ꯌꯥꯁꯄꯥꯜ ꯑꯃꯗꯤ ꯅꯤꯔꯖ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯣꯜ ꯗꯤꯇꯦꯜꯁ CDR ꯂꯧꯊꯣꯛꯂꯝꯃꯤ꯫ CCTV ꯐꯨꯇꯦꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯀꯨꯇꯤ ꯑꯗꯨ ꯄ꯭ꯔꯇꯥꯞ ꯕꯤꯍꯥꯔꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯇꯥꯞ ꯕꯤꯍꯥꯔ ꯑꯁꯤꯗ ꯅꯤꯔꯖꯀꯤ ꯌꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅ ꯑꯟꯖꯂꯤ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯅꯤꯔꯖꯀꯤ ꯌꯨꯝꯗ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯈꯤꯕ ꯅꯝꯕꯔꯁꯤꯡꯒꯤ, ꯍꯥꯏꯕꯗꯤ ꯗꯝ ꯗꯇꯥ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯄꯨꯂꯞꯅ 5,000 ꯃꯨꯛ ꯂꯧꯈꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯤꯔꯖꯅ ꯁꯤꯝ 3, ꯍꯥꯏꯕꯗꯤ ꯅꯝꯕꯔ 3 ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯝꯕꯔ 2 ꯑꯃꯗꯤ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯁꯤꯝ 2 ꯑꯗꯨ ꯁꯤꯖꯤꯟꯅꯗꯕꯤꯗ ꯑꯇꯣꯞꯄ ꯑꯅꯧꯕ ꯁꯤꯝ 2 ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯅꯧꯕ ꯅꯝꯕꯔ 2 ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ 4ꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯣꯜ ꯇꯧꯅꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯤꯑꯣꯏ 4 ꯑꯗꯨꯒꯤ ꯃꯅꯨꯡꯗ 2ꯃꯗꯤ ꯁꯨꯔꯦꯁ ꯑꯃꯗꯤ ꯌꯥꯁꯄꯥꯜꯅꯤ, ꯑꯗꯨꯒ 2 ꯑꯁꯤꯃꯅ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯅꯤ꯫ ꯄꯨꯂꯤꯁꯅ ꯅꯝꯕꯔ ꯈꯪꯕꯗꯒꯤ ꯃꯤꯑꯣꯏ 2 ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯃꯅ ꯃꯤꯔꯨꯠꯀꯤ ꯂꯩꯁꯥꯗꯤꯀꯦꯠ ꯔꯦꯜꯋꯦ ꯂꯥꯏꯟ ꯃꯅꯥꯛꯇ ꯂꯩꯕ ꯑꯅꯨꯖ ꯀꯧꯕ ꯃꯤꯑꯣꯏ, ꯑꯗꯨꯒ ꯑꯃꯅ ꯕꯦꯔꯤꯕꯣꯔꯥꯗ ꯂꯩꯕ ꯔꯣꯍꯤꯠꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯄꯨꯝꯕ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯂꯩꯔꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯌꯥꯁꯄꯥꯜ, ꯅꯤꯔꯖ ꯑꯃꯗꯤ ꯑꯅꯨꯖꯕꯨ ꯐꯥꯕ ꯉꯝꯂꯝꯃꯤ꯫ ꯃꯤꯑꯣꯏ 3 ꯑꯁꯤꯅ ꯑꯟꯖꯂꯤꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕꯗ ꯃꯁꯥꯅ ꯌꯥꯖꯔꯝꯃꯤ꯫ ꯅꯤꯔꯖ ꯑꯁꯤ ꯑꯣꯛꯁꯟꯗ ꯌꯣꯟꯕ ꯒꯥꯔꯤ ꯂꯩꯗꯨꯅ ꯒꯥꯔꯤ ꯌꯣꯟꯕ ꯂꯩꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯁ꯭ꯀꯨꯇꯤ ꯑꯃ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯃꯤꯑꯣꯏ ꯑꯃ ꯊꯤꯔꯒ ꯑꯅꯨꯖꯕꯨ ꯅꯦꯛꯈꯤꯕꯅꯤ꯫ ꯂꯨꯄꯥ ꯂꯥꯈ 2ꯗ ꯌꯥꯅꯔꯝꯈꯤ꯫ ꯁꯨꯔꯦꯁ ꯑꯃꯗꯤ ꯌꯥꯁꯄꯥꯜꯅ ꯂꯨꯄꯥ ꯂꯥꯈ 1 ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯤꯔꯖꯅ ꯂꯣꯏꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯦ ꯊꯥꯗꯒꯤ ꯍꯧꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯏꯂꯦꯛꯁꯟ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯦꯡꯊꯈꯤꯕꯅꯤ꯫ ꯊꯕꯛ ꯑꯁꯤꯗ ꯑꯅꯨꯖꯅ ꯂꯨꯄꯥ 50,000 ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯔꯣꯍꯤꯠꯄꯨ ꯄ꯭ꯂꯥꯟ ꯑꯗꯨꯗ ꯌꯥꯎꯍꯟꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯅꯨꯃꯤꯠ, ꯍꯥꯏꯕꯗꯤ 6 ꯖꯨꯟꯗ ꯄ꯭ꯔꯇꯥꯞ ꯕꯤꯍꯥꯔꯗ ꯂꯩꯕ ꯅꯤꯔꯖꯀꯤ ꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯈꯟꯅꯈꯤ, ꯑꯗꯨꯒ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯆꯥꯕ ꯊꯛꯄ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯔꯖꯅ ꯀꯣꯜꯗꯤ ꯑꯦꯂꯥꯏꯁ ꯁꯥꯒꯔꯗꯒꯤ ꯂꯨꯄꯥ 22,000ꯗ ꯅꯣꯡꯃꯩ ꯑꯃ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯒ ꯄꯨꯟꯅ ꯀꯥꯔꯇꯨꯁ 4ꯁꯨ ꯂꯩꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯅꯨꯖ ꯑꯃꯗꯤ ꯔꯣꯍꯤꯠꯇ ꯁꯤꯟꯅꯈꯤꯕꯅꯤ꯫
Anus amadi Rohit makoi anina ayuk anganba chaurakna pung manga adwaida scooty thauduna chatkhibani aduga pung taruk makhai adwaida makoigi thabak adubu pangthokhibani adugi matungda Neerajki yumda amuk halakhibani makoina lesing yankai advance oina laukhroba matungda amuka lesing yankai amaga laurami warhoriba lupa lakh ama aduna nong nini leiraga laugadabani adubu sel adu laudringagi mamangda police makoi anibu phakhibani police phagat khraba miyoi singdagi contact details lauduna lotuna chen khraba makhoigi location sing track toromi June gi tang mapanda Rohisu police phagat pa ngongkhibani adugi matung 11 June da Julius party shu phaba ngongkhibani aduga tang taramari phawbada nomai yoliba Goldi Elias Sagar shu phakhibani Yaspal amadi Sureshna yum aduda Anjalina leitanaba amadi Anjalina maram oirega jelda leiruba adugi laman khumnabagi khunek tawduna Anjalibu hathankhibani Neerajna su Anjalida case adubu handokpinaba haibada yadaba court ki jamiladagi matha saduna plan aduda Neeraj yaukhibani police makhoi loinamak jelda thajin khirami case aduda Suresh Yaspal amadi Neeraj pu main mastermind oina laurami makhoidagi police scooty ani mobile phone sim card amadi nongmai phangba ngamkhi aduga wari asigi horakpada 7 June da sakhangdaba mioi ama SSP office ta lakhiba atu atai kanasu nate madudi Neeraj Sharmani mahakna 26 February 2024 da belda mapanda thorakhibani mahakna harakhiba wa adu tabada angakpa amadi chingnaningai oiba wa amani hojik Anjaligi mihatpa phakhrabani adubu Neerajna hairakpagi matung ina Anjalibu hanaba maru oina silibadi Bawan Gupta Sarla Gupta amadi magi nupa Nitin Gupta aduga mahaki mamanaba Dusyam Sharmani 28 May 2024 da Neerajpu call tawduna tukanda kaurokhi Anjaligi thabak pumnamak mang taknaba taw mahakna matha sahale makhoigi property mayam ama kanchinduna thami karigumba Anjalibu mang tahalabadi haibadi Anjalibu halabadi lupa lakh kun pigani aduda natana dukan manga amasu pigani hairami adu oirabadi Neerajki punsi nungaiba oiragani adubu maduda Pawan Guptagi yungi myoishingi maming yahondanaba hairami Maram asina thodok thokraba matung haibadi Anjalibu hatkraba matungda Suresh amadi Yaspal khak natana atopa maming pankidabani 28 May da wari sanakhiba adudagi nuti numit khudingi call toroktuna Neerajta Anjalibu hanaba tatana hairami nongmada mapan taralak call toroklami adubu Neerajna matang chaba laktri haiduna ngahenduna thongkibani adugi matung 2 June da Pawan amadi Nitin na call toduna Neerajbu tukanda karokhi aduga Anjalibu athu matamda hanaba hairami aduda natana lupa lakh mangashu extra pigani hairami matam aduda Neerajsu yaramki asumna mathangi numit 3 June da nomai ama laurami aduga Pawan Guptagi scooty gi nikida nomai adubu haplaga magi macha Nitinda hairami ngasidi makhoigi thabak adu Neerajna pangthoklagani haina aduga scooty thauduna Anjaligi machung inerami matam aduda Anjaligi magubok Pawan Gupta su scooty adugi maningda tonglibani adubu numit aduda Anjalibu hatpagi tanja phangidabani aduna hatkidabani Pawan Guptana 4 June dagina 7 June fawba Anjaligi details pirami aduda natana Neerajta Anjaligi location su tharami aduga 7 June gi ayuk pung manga aduaida su Anjaligi location tharaklami aduga amana thabak asi pangthokringaida lupa lakh ama advance oina Neerajta pirami adugi matungdadi Neeraj jailda changkibani aduga Neerajna bel thoroklaba matungda Bawangi yumda sel loba amadi dukan sing loba chalubani adubu makhoina urei parei tawduna laikibani matam aduda Neerajsu khanglami makhoina Neerajta sel nung karisu piraroi haiba maram asina Neerajna saurduna police ki manakta chatuna wari pumba tongkibani Mane maku magi nupana Anjalida otpanaiba tawi haibasi Neerajna witness ama oiribani maram asina police na Neerajta call details call recording amadi CCTV footage sing puraknaba hairami Neerajna amuka makoi thodok thokiba numising sigi call details amadi location track tawduna yenglabadi loinamak khangani hairami adubo Neerajna police ta mangonda leijaba details proof na singba piramtabadagi haiba thabak asi lekhibani asumna proof leitrabadi police su Pawangi imungda action lokhotpa yadribani maram asina Neerajna proof purakpa ngairami aduga police na call tawbada 9 November da proof puduna lake hairami adubu hairiba namit aduda Neeraj lakhide police na
ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯕꯗ ꯃꯥꯒꯤ ꯌꯨꯝ ꯑꯁꯤ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯄꯗ ꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯃꯔꯥꯜ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯖꯦꯜꯗꯒꯤ ꯊꯣꯔꯛꯇꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯏꯕꯤꯗꯦꯟꯁ ꯄ꯭ꯔꯨꯐ ꯌꯥꯎꯗꯅ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯏꯕꯤꯗꯦꯟꯁ ꯄ꯭ꯔꯨꯐ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯟꯖꯂꯤꯒꯤ ꯃꯀꯨ ꯃꯅꯦꯝ ꯅꯨꯄꯥꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯂꯧꯕ ꯇꯥꯔꯝꯈꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯍꯥꯏꯕ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫